bro. Nga tao. Dak lang ta ge wan. Sila to in thong ba nga. Man haphalaroi ba. Mahau se dum morok watlani ba. Hi ma'am, aise kana to ine evening gi cha lo line no lambi de lei thabak khalai adu ma zen nga su leire e haye adu ma yora ani da cha ze long khat le thokmina na ba e mathang khoi ju nga ju thong doi ni ngasi se ko adu su kana tawrake ulakke aduga mathang kana to ko haibidi cha ba du su mati am hapakke ba ko adu mathang adum yengbiyo loiba ma'am ai pa lae Lava. Cây này lấy đi mẹ làm được nè. Nhiều dòng. Cây để đây đi nào. Cái đấy nhiều lum rồi. Lum. Lulu đây hay à? Sa halage. Sa ze haipet sa halle. Aduga kana tawrage taage. Sa ze ngasi ze khara tum yamani chang se ko. Här. Ai yam da boy ning. Cây này đó. Tack på sig. En bia. Gick på. Vad gjorde de har det med? Sa halla på en tra. Han men. Ai en chicken. Pizza roll. Chicken pop nó cái sao? Roll ấy, không được. Yeah. Ibanize kano tawrame mute to leirame ba video mic se on tawramdre ba adugi ai voice over oina tawzara abani sidi mana leirakpado sum khoibani lawtho kai no leiri idona yeng bane ba ko adu se leiri si hawai truck oi toine teki nga ma leire man leiri se teki bread teki yerum zu leisal e yerum se mana offer da leirame na leisal e ba ko ado yerum je dum koibani adum chai aduna adum myam lai so yam thu na loye ba yerum se te dum ai healthy zo oidena ko adum phutlaga ai dum ani hunga dum chat thoe ba ado koibani pot se mathang loi shatle sigi chanam se mana lai se chaw achaw chanam du ne ba ko online de order tor di chanam achaw phang de ba ko nga je ngome phajana dum ka pire moina ai aina kari kat amaga amataw na ba kat ka ani mak halak ne ba kg ma di ko bani di yami dana ko ani rak thok na ba na chanam da hap challe chanam de phajaban chaw sina khok pa nungai online de cheli ma cha ta tharakani ba moina khoibani se enjang seminare nasida mana wari yam li bane mana kana shopping chat pata thengna pa kai ka
ꯑꯗꯨꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯦꯕ ꯃ꯭ꯌꯨꯠ ꯂꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯃꯥꯏꯛ ꯑꯣꯟ ꯇꯧꯕꯁꯦ ꯀꯥꯎꯔꯕ 이싱 이도봐 시계로 나오는 탐이 참 그노래 잽도 잽도 땡큐 라이크 빠싱데 합정력이고 ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯗꯣꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯊꯣꯡꯕꯒꯤ ꯎꯠꯆꯔꯛꯑꯒꯦ 내가 시계가 어디 오늘 떠올라봐 바로 오자 떠오르니까 화전지라 그리고 이제 세븐팅하게 봐 지금 아무라 따오고 갖고 하고 신이 레이잉한 자마지 apa gitu ada kan? iPhone Oi panugi se fry cái gì xài xíu này em chào ạ ꯃꯥꯅ ꯉꯥ ꯆꯥꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯅꯕ ꯔꯦꯗꯤ ꯇꯧꯔꯤ ꯑꯩꯅ ꯈꯥꯡ ꯑꯅꯤ ꯊꯥꯡꯒꯠꯂꯤꯁꯦ ꯑꯃꯅ ꯇꯥꯎꯅꯕꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯇꯧꯅꯕ ꯊꯣꯡꯅꯕ ꯍꯥꯏꯇꯥꯔꯦ ꯇꯥꯎꯊꯣꯛꯑꯒ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯀꯣꯟꯅ ꯑꯃꯨꯛ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯆꯔꯥ ꯑꯃꯀꯣ ꯃꯌꯥꯝ ꯊꯥꯎ ꯉꯧꯔꯒꯦꯕꯀꯣ ꯑꯍꯥꯟꯕꯗ 그러면 ꯔꯣꯇꯦꯛꯄ ꯃꯆꯜꯁꯦ ꯀꯥꯏꯔꯝꯗ꯭ꯔꯤ ꯑꯀꯥꯏꯕꯗꯣ ꯂꯣꯏꯈ꯭ꯔꯕ 맛살라 레이저다 또 ꯀꯥꯏ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ 아주 ꯌꯨꯝꯒꯣꯒ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯣꯠꯁꯤꯜꯂꯛꯑꯗꯤ ꯀꯩꯀꯩ ꯅꯥ ꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯏꯕꯥꯅꯤ ꯁꯣꯞꯄꯤꯡ ꯑꯃꯨꯛ ꯆꯠꯄ ꯌꯥ ꯅꯨꯃꯤꯠ ꯑꯃ ꯀꯥꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯔꯣ ꯁꯤꯗꯒꯤ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯀꯦ ꯃꯥ ꯇꯣꯃꯦꯇꯣ ꯍꯥꯞꯇꯣꯏꯅꯤꯍꯦ ꯀꯌꯥ ꯇꯧ ꯍꯥꯏꯅꯣ ꯑꯃꯈꯛ ꯇꯧꯔꯁꯤꯔꯥ ꯍꯥꯟꯅꯒꯤ ꯑꯃ ꯂꯩꯔꯝꯃꯦ ꯁꯤ ꯇꯧꯔꯁꯤ ꯇꯣꯃꯦꯇꯣ ꯑꯃ ꯇꯧꯔꯦ hawai thác của hapadi hawarnida
ꯇꯪꯈꯥꯏ ꯍꯥꯞꯄꯣꯏꯕ꯭ꯔꯣ ตั้งไข่ครับ ꯁꯥꯕꯅ ꯂꯣꯏꯗꯣꯏ ꯃꯥꯜꯂꯤ ꯇꯥꯕ ꯈꯥꯃꯦꯟꯁꯤꯟꯒ ꯃꯣꯔꯣꯛꯀ ꯁꯤꯅ ꯉꯥ ꯇꯧ ꯗꯛ ꯂꯥꯎ ꯇꯥꯒꯦ ꯋꯥꯅꯤ hape Assistant chef से मुझे कैमरामैन हो लगने को स्टाफ हो गया मस्त हो गया को mai higi moro mahau digom se kanu tawrage ba khara hapsalage loira ka nam khara hapke mahi hap ta ngai ri ba mahau khara chukna nam okay nga je moi anira ka so ka tawna bani ngo ado khoi gi ti tawraroi Tunggu tunggu apa? Ya. Belum. Lambat. Tolong di dulu. Ini tadi itu. Tauba su loire isina kanon konna thongna bani amadi mati am ta thokare hau tangwa khoi char dore ngasi di si doina char ge sofa da phamaga ngasi le to in thongba nga do hau ba jadi khangde char khanani da ta ki char agi thabi ka sina ma cha charage duga yengage Charge charse charga camera se sida set tawra se te HP ya guys. Charge. Zero please. ai ki matha sa won san Ke tu changal la to ba. Omai du sa ya. Isa mo matha mo makuhi au part se chen chane yo se ai Bangalore la ko de gi ani rak sure nga toi ba thong handa ka ni rak oi tu mamang gi dum hau gi ai sai nga tau ba maมันผัดแต่ว่ามาซาดูเลยแบบดีซาเด็กแต่ขนมมันตัววัน Ini memang kau nasi thali je ko changluk se. นั่งกินอูดเลย Nasi ki changluk di sini. Sal si nanti cook ya. Cheers maya mukbang se yam changadi hapa arage kayino da nga maru panni ba nga ni na Nang pan kan da. ay yam pangal le nga wa nga ya de sa Asi ki kan di ma le. Ni me umde sa la sa ma. kayino Please my fire. Saying to like a sa comfortable way ba.
ꯅꯪꯅ ꯁꯖꯦꯁ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯆꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯥꯈꯠꯂꯗꯤ ꯕꯣꯔꯤꯡ ꯆꯨꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯎꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯒꯗꯕꯅꯦ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯋꯦ ꯊꯨꯝꯗꯤ ꯌꯥꯕ ꯅꯪꯒꯤ ꯃꯣꯔꯣꯛ ꯊꯨꯝꯁꯦ ꯀꯩꯁꯨ ꯁꯥꯗ꯭ꯔꯦꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯥꯅꯤ ꯁꯥꯅꯤ ꯅꯪꯅ ꯃꯣꯔꯣꯛ ꯌꯥꯝ ꯂꯤꯛꯏ ꯍꯥꯏꯕ ꯈꯔ ꯊꯥꯛꯆꯜꯂꯗꯤ ꯑꯩꯒꯤꯗꯤ ꯈꯔ ꯁꯥꯒꯗꯕꯅꯤ ꯃꯣꯔꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕ ꯈꯤꯇꯪ ꯁꯥꯕ ꯆꯥ ꯌꯥꯗꯦꯕ ꯃꯣꯔꯣꯛꯁꯦ ꯄꯥꯈꯠꯇꯅ ꯃꯥꯅ ꯁꯨꯡꯍꯥꯞ ꯍꯥꯞꯍꯜꯂꯣꯏꯕ ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯃꯍꯥꯎꯁꯦ ꯃꯣꯔꯣꯛ ꯁꯥꯔꯒ ꯉꯥꯒꯨꯝꯕꯁꯦ ꯃꯣꯔꯣꯛ ꯁꯥꯔꯒ ꯍꯥꯎꯋꯤꯗꯅ ꯆꯤꯛꯀꯟꯒꯨꯝꯕꯁꯨ ꯃꯥꯅ ꯍꯥꯞꯍꯜꯂꯔꯣꯏꯕ ꯑꯗꯨꯒ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯃꯣꯔꯣꯛ ꯋꯥꯠꯂꯅꯦꯕ ꯍꯥꯏꯗꯤ ꯃꯣꯔꯣꯛꯄꯨꯗꯤ ꯑꯗꯨꯝ ꯌꯥꯎꯒꯗꯕꯅꯤꯀꯣ ꯕꯠ ꯌꯥꯝ ꯁꯥꯔꯒꯗꯤ ꯆꯥ ꯉꯝꯗꯦꯕ ꯄꯨꯛ ꯁꯧꯒꯠꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯕ ꯁꯥꯕ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅꯣꯐꯧꯗꯤ ꯈꯤꯇꯪ ꯁꯪꯕ ꯏꯟꯁꯥꯡꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯇꯛ ꯇꯧꯔ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩ ꯆꯥꯕꯗ ꯃꯈꯣꯟ ꯊꯣꯛꯄꯩꯗꯣ ꯑꯩ ꯊꯕꯤꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯕꯩꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤ ꯈꯔꯅꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯃꯈꯣꯟ ꯊꯣꯛꯄ ꯄꯥꯝꯅꯩ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯦ ꯑꯗꯣ ꯃꯥꯏꯛꯁꯨ ꯍꯥꯞꯄꯩꯅꯦꯕ ꯑꯗꯨꯒꯤ ꯉꯥ ꯆꯥꯔꯗꯤ ꯃꯈꯣꯟ ꯊꯣꯛꯑꯦꯕꯀꯣ ꯑꯩꯅ ꯊꯕꯤꯒꯨꯝꯕ ꯌꯥꯝ ꯆꯥꯕꯗꯣ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯕꯗ ꯑꯩꯗꯤ ꯅꯣꯛꯑꯕ ꯉꯥꯒꯤ ꯃꯨꯛꯕꯥꯡꯁꯦ ꯈꯔ ꯗꯤꯐꯤꯀꯜ ꯑꯣꯏꯌꯦ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦꯕ ꯃꯔꯨꯁꯤꯡꯁꯦ ꯃꯔꯨ ꯌꯥꯝ ꯑꯣꯏꯕ ꯉꯁꯥꯏ ꯉꯥ ꯅꯨꯄꯥ ꯑꯃꯗꯤ ꯑꯩ ꯃꯃꯥꯡꯗꯗꯤ ꯉꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯔꯗꯔ ꯂꯧꯕꯗꯣ ꯃꯔꯨ ꯂꯧꯊꯣꯛꯄꯤꯔꯣꯑꯒ ꯍꯥꯏꯌꯦ ꯀꯔꯝꯕ ꯉꯥꯅꯣ ꯈꯪꯗꯦ ꯑꯃ ꯀꯩꯅꯣꯒ ꯃꯥꯜꯂꯦ ꯅꯣꯔꯋꯦꯖꯤꯌꯟ ꯀꯩꯅꯣꯝ ꯍꯥꯏꯕꯗꯣ ꯑꯇꯥꯡꯕ ꯑꯃ ꯂꯩꯈꯤꯗꯥꯏꯅꯦ ꯀꯦꯖꯤꯗ 2000 ꯀꯌꯥꯅꯣ ꯑꯣꯏꯔꯦ 2000 ꯀꯦꯖꯤꯗ 2000 ꯑꯩꯈꯣꯏꯅ 230 ꯃꯨꯛꯅꯤꯗꯅ 30 ꯏꯝꯄꯣꯔꯇꯦꯠꯀ ꯑꯣꯏꯔꯝꯅꯤ ꯏꯝꯄꯣꯔꯇꯦꯠꯅꯦ ꯅꯣꯔꯋꯦꯖꯤꯌꯟ ꯉꯥ ꯍꯥꯏꯕ ꯅꯣꯔꯋꯦꯖꯤꯌꯟ ꯁꯦꯜꯃꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯏ ꯉꯥꯗꯣ ꯀꯛ ꯂꯣꯏꯕꯒꯤ ꯑꯃ ꯃꯥꯒꯤ ꯇꯤꯟ ꯃꯅꯨꯡꯒꯤꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯄꯨꯔꯥ ꯄ꯭ꯔꯣꯄꯔ ꯁꯜꯃꯟꯗꯨꯅꯤꯗ ꯑꯗꯨ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯆꯥꯟꯅꯗꯦꯗꯅ ꯐꯪꯗꯦꯕ ꯐꯖꯥꯠꯂꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯟꯖꯥꯠꯂꯣ ꯁꯜꯃꯟꯁꯦ ꯐꯩꯌꯦ ꯍꯥꯏꯗꯨꯗꯤ ꯑꯣꯃꯦꯒꯥ 3 ꯑꯗꯨ ꯑꯗ ꯍꯥꯏꯅꯩꯗꯣ ꯕꯠ ꯌꯥꯝ ꯀꯣꯁꯂꯤ ꯑꯣꯏꯌꯦꯕ ꯁꯤꯗꯗꯤ ꯃꯣꯏ ꯑꯁꯣꯝꯗꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯤꯗ ꯑꯗꯨꯒꯅꯦꯕ ꯃꯣꯏꯗꯤ ꯂꯥꯏꯛ ꯁꯦꯜꯃꯟꯏꯁ ꯂꯥꯏꯛ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯆꯥꯕꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅꯦꯕ ꯃꯣꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯥꯏꯗꯩ ꯅꯠꯇ꯭ꯔꯥ 2000ꯗꯨꯗꯤ ꯇꯥꯡꯍꯦ ꯀꯦꯖꯤ ꯑꯃꯗ 2000 ꯍꯥꯏꯔꯗꯤ ꯍꯣꯏ ꯇꯥꯡꯉ ꯑꯇꯩ ꯌꯥꯝꯗ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯇꯥꯡꯕ ꯃꯥꯜꯂꯦ ꯑꯗꯩ ꯑꯃ ꯀꯤꯡ ꯐꯤꯁꯅ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯁꯦꯜꯃꯟꯗꯨꯁꯨ ꯂꯩꯒꯤ ꯀꯤꯡ ꯐꯤꯁꯇꯨꯁꯨ ꯂꯩꯒꯤ ꯍꯣꯏ ꯇꯤꯁꯨ ꯄꯦꯄꯔ ꯄꯤꯔꯛꯎꯔꯥ ꯉꯁꯥꯏ ꯑꯃ ꯂꯧꯒꯤ ꯊꯝꯃꯝꯕꯅꯦ ꯂꯩ ꯋꯥꯠꯂꯗꯤ ꯍꯥꯞꯀꯦꯁꯨ ꯍꯥꯞꯄꯣ ꯊꯨꯝ ꯈꯔ ꯍꯥꯞꯐꯧꯒꯦ ꯅꯪꯒꯤ ꯅꯥꯀꯟꯗ ꯍꯥꯞꯄꯣ ꯑꯩꯗꯤ ꯌꯥꯏ ꯑꯩ ꯍꯥꯟꯅ ꯍꯤꯟꯖꯥꯡ ꯍꯥꯞꯆꯜꯂꯨ ꯍꯥꯏꯔꯣ ꯁꯤꯗ ꯇꯤꯁꯨꯁꯦ ꯑꯃꯇꯪ ꯏꯟꯖꯥꯡ ꯍꯥꯞꯆꯜꯂꯨꯔꯅꯣꯕ ꯇꯤꯁꯨꯁꯦ ꯑꯃꯇꯪꯒ ꯍꯥꯞꯄꯣ ꯑꯩꯒꯤꯗ ꯇꯧꯖꯔꯣꯕ ꯃꯆꯤꯗ ꯍꯥꯞꯆꯜ ꯃꯔꯨ ꯍꯥꯞꯀꯦ ꯁꯤꯗꯅ ꯑꯩꯈꯣꯏꯁꯦ ꯊꯨꯝ ꯂꯩꯔꯤ ꯖꯥꯠꯂꯥ This one is over.
ꯍꯥꯞꯄꯤꯔꯛꯑꯣꯔꯥ ꯑꯩ ꯍꯥꯞꯆꯔꯣꯔꯥ ꯈꯪꯗꯦ ꯍꯥꯞꯄꯤꯔꯣ ꯁꯒꯨꯝꯕ ꯃꯊꯥꯗ ꯍꯥꯞꯄꯤꯔꯣ ꯃꯀꯨ ꯌꯥꯎꯕꯗꯣ ꯃꯊꯥ ꯁꯤ ꯃꯀꯨꯗꯤ ꯌꯥꯎꯕ ꯃꯊꯥꯗꯤ ꯑꯣꯏ ꯆꯪꯁꯨ ꯍꯥꯞꯄꯤ ꯑꯗꯒꯤ ꯀꯩ ꯍꯥꯞꯄ ꯑꯂꯨꯒ ꯃꯇꯣꯡꯒ ꯍꯥꯞꯄꯝꯃꯣꯔꯥ ꯌꯥꯔꯦ ꯃꯊꯥ ꯍꯥꯏꯁꯦ ꯅꯪꯗꯤ ꯏꯁꯀꯤꯟ ꯄꯥꯝꯕꯩ ꯋꯥꯔꯥ ꯁꯤ ꯏꯁꯀꯤꯟꯂ ꯅꯪꯗꯤ ꯃꯥꯅꯦ ꯍꯥꯞꯄꯛꯑꯒꯦ ꯏꯁꯀꯤꯟ ꯈꯔ ꯌꯥꯎꯔꯦ ꯑꯩꯗꯤ ꯌꯥꯗꯦ ꯍꯥꯏꯗ ꯁꯤꯁꯦ ꯑꯣ ꯍꯥꯎꯗꯒ ꯑꯗꯨꯝ ꯂꯩꯔꯦ ꯏꯁꯀꯤꯟ ꯌꯥꯎꯕ ꯆꯥꯒꯦꯔꯣ ꯆꯥꯔꯦ ꯍꯥꯏꯅ ꯑꯗꯨ ꯄꯥꯔꯠꯇꯣ ꯆꯥꯅꯤꯡꯗꯦ ꯅꯪ ꯃꯤꯂꯤꯇ꯭ꯔꯤ ꯆꯪꯉꯒ ꯌꯥꯔꯣꯏꯗ ꯃꯤꯂꯤꯇ꯭ꯔꯤꯒꯨꯝꯕ ꯆꯪꯉꯒꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯣꯏꯁꯅꯨ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗ ꯇꯝꯃꯦ ꯆꯥꯕꯗꯤ ꯉꯝꯃꯦꯍꯦ ꯕꯣꯔꯗꯤꯡꯗ ꯇꯝꯃꯛꯄꯗ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯇꯥꯕ ꯆꯥꯕ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯌꯦꯕ ꯃꯔꯨ ꯌꯥꯝ ꯌꯥꯎꯔꯦ ꯇꯝ ꯇꯝ ꯆꯥꯎꯕ ꯅꯠꯇꯗꯤ ꯄꯟꯗꯣꯏꯅꯦ ꯍꯦꯛꯇ ꯁꯤ ꯑꯗꯨꯝ ꯎꯏꯀꯣ ꯑꯗꯨꯝ ꯆꯥꯔꯁꯤꯔ ꯈꯪꯗꯦ ꯑꯣ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯍꯥꯎ ꯑꯩꯗꯤ ꯊꯨꯝ ꯍꯥꯞꯄꯒ ꯍꯦꯟꯅ ꯂꯩ ꯃꯍꯤꯗꯤ ꯅꯝꯃꯦ ꯃꯇꯨꯝꯁꯦ ꯑꯩꯅ ꯂꯥꯁꯇ ꯑꯍꯥꯟꯕꯗ ꯈꯔ ꯍꯥꯞꯄ ꯀꯣꯟꯅ ꯍꯥꯞꯄꯗꯣ ꯃꯍꯤꯗꯤ ꯌꯥꯏꯑꯕ ꯃꯇꯨꯝꯗ ꯈꯤꯇꯪ ꯊꯨꯝꯁꯦ ꯋꯥꯠꯄ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯉꯥꯒꯤꯗꯤ ꯀꯌꯥ ꯇꯧꯅꯗꯦ ꯃꯔꯨꯒꯤꯅꯤ ꯍꯥꯞꯄꯛꯈꯣꯔꯥ ꯌꯥꯏꯕ ꯑꯗꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯉꯥꯗ ꯀꯔꯝꯕꯅꯤ ꯆꯥꯅꯤꯡꯉꯦ ꯏꯔꯣ ꯉꯥꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦꯗ ꯄꯥꯝꯕ ꯌꯧꯗꯦ ꯑꯩꯗꯤ ꯅꯪ ꯁꯤ ꯂꯩ ꯑꯗꯨ ꯆꯥꯒꯦ ꯁꯤꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯆꯥꯅꯤꯡꯗꯔꯗꯤ ꯄꯤꯔꯛꯑꯣ ꯑꯩꯒꯤꯗꯣ ꯐ꯭ꯌꯨꯆꯔꯗꯕꯨꯗꯤ ꯑꯩꯒꯤ ꯁꯜꯃꯣꯟ ꯑꯣꯏꯔꯅꯤ ꯐꯦꯚꯣꯔꯥꯏꯠꯇꯤ ꯆꯥꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯗꯣꯏꯕ ꯑꯩꯗꯤ ꯉꯥꯍꯩꯗꯣ ꯉꯥꯍꯩ ꯊꯣꯡꯕꯗꯣ ꯊꯣꯡꯕꯗ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯥꯝ ꯑꯗꯨꯒ ꯑꯩꯗꯤ ꯑꯇꯣꯏꯕꯒ ꯇꯥꯎꯕꯒꯁꯦ ꯑꯇꯣꯏꯕꯅ ꯍꯦꯜꯂꯦ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯑꯇꯣꯏꯕꯅ ꯍꯦꯜꯂꯦ ꯃꯣꯏ ꯊꯣꯡꯉꯦꯕ ꯑꯗꯨꯝꯀꯣ ꯕꯠ ꯑꯇꯣꯏꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯈꯔ ꯋꯥꯠꯂꯦ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯁꯦ ꯇꯥꯎꯕꯅ ꯐꯩꯌꯦꯕ ꯃꯔꯨꯒꯤꯗꯣ ꯆꯥꯛꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯝꯕ ꯃꯥꯜꯂꯦ ꯆꯥꯛ ꯌꯥꯝꯃꯕꯅꯦ ꯉꯁꯥꯏ ꯈꯤꯇꯪ ꯍꯦꯟꯅ ꯊꯣꯡꯈꯤꯕꯗꯣ ꯍꯦꯟꯖꯜꯂꯒꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯑꯩ ꯌꯥꯎꯔꯤ ꯑꯗꯨꯝ ꯆꯥꯔꯤ ꯂꯦꯝꯍꯜꯂꯣ ꯍꯥꯞꯄꯗꯤ ꯆꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯥꯒꯤꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤꯃꯥꯏꯅ ꯆꯥꯗꯧꯕ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯑꯩ ꯌꯥꯝꯁꯨ ꯆꯥꯗꯦꯕ ꯃꯥꯅ ꯍꯦꯟꯅ ꯆꯥꯏ ꯍꯥꯏꯕꯗꯨꯒꯤꯅꯤ ꯑꯗꯨꯒ ꯉꯥ ꯑꯣꯏꯕꯒꯤ ꯃꯥ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ